ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯥꯏꯕ ꯃꯦꯟꯖꯣꯔ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 13 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯦꯟꯖꯣꯔ ꯃꯌꯨꯝ ꯌꯧꯅꯕ ꯐꯔꯞ ꯆꯦꯜꯂꯛꯄꯗ ꯄꯥꯠꯂꯣꯝꯗꯒꯤꯁꯨ ꯊꯨꯅ ꯌꯥꯡꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯕꯨꯗ꯭ꯔꯨꯡ ꯇꯥꯟꯅꯔꯛꯄꯗꯨꯗ ꯃꯦꯟꯖꯣꯔ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯆꯟꯗꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯣꯡꯕꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯨꯁꯤꯟ ꯃꯨꯅ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯅ ꯐꯟ ꯆꯣꯡꯗꯨꯅ ꯎꯄ꯭ꯔꯥꯡ ꯎꯞꯁꯤꯠ ꯇꯧꯗꯨꯅ ꯌꯣꯡꯅ ꯆꯦꯟꯕꯒꯨꯝ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯃꯦꯟꯖꯣꯔ ꯏꯄꯥ ꯄꯥꯈꯠꯅ ꯊꯨꯅ ꯌꯥꯡꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯁꯨ ꯆꯟꯗꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏꯁꯤꯡꯅ ꯇꯥꯟꯅꯔꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯦꯟꯖꯣꯔ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏꯒꯤ ꯀꯣꯟꯊꯣꯡ ꯂꯥꯟꯁꯤꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯆꯟꯗꯨ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯦꯟꯖꯣꯔꯒꯤ ꯃꯁꯥ ꯄꯥꯏꯒꯦ ꯍꯦꯛ ꯇꯧꯔꯨꯕꯗ ꯈꯪꯍꯧꯗꯅ ꯃꯦꯟꯖꯣꯔꯅ ꯌꯣꯝꯗꯨꯅ ꯄꯨꯔꯤꯕ ꯑꯃꯥꯏꯕ ꯊꯧꯅꯥꯒꯤ ꯂꯨꯔꯦꯜ ꯑꯗꯣ ꯁꯠ ꯂꯧꯊꯣꯛꯂꯒ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯊꯛ ꯊꯥꯡꯒꯠꯂꯤ꯫ ꯑꯗꯨꯒ ꯂꯩꯋꯥ ꯈꯔ ꯌꯥꯝꯅ ꯍꯧꯅ ꯂꯥꯎꯅ ꯃꯨꯔꯨꯝ ꯁꯣꯜꯂꯛꯄꯗ ꯈꯪꯍꯧꯗꯅ ꯃꯗꯨꯗꯒꯤ ꯂꯪꯂꯕ ꯃꯉꯥꯜ ꯑꯃ ꯀꯥꯞꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯦꯟꯖꯣꯔꯒꯤ ꯃꯀꯣꯛꯇ ꯍꯥꯞꯂꯤꯕ ꯁꯔꯨꯒꯤ ꯄꯣꯂꯥꯡ ꯁꯔꯨꯒꯤ ꯃꯀꯣꯛ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯎꯐꯨꯜ ꯋꯥꯏꯐꯨꯜꯒꯨꯝꯅ ꯁꯨꯔꯨ ꯇꯨꯝꯗꯨꯅ ꯃꯥꯡꯈ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯂꯩꯔꯝꯕ ꯊꯧꯅꯥꯒꯤ ꯂꯨꯔꯦꯟꯒꯤ ꯁꯔꯨ ꯑꯗꯨꯅ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯃꯦꯟꯖꯣꯔ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯇꯧꯐꯝ ꯈꯪꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯦꯟꯖꯣꯔꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯆꯟꯗꯨ ꯃꯃꯤꯠ ꯃꯅꯥ ꯃꯨꯁꯤꯟ ꯃꯨꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯑꯃꯨꯕ ꯃꯩꯈꯨꯗꯅ ꯌꯣꯝꯁꯜꯂꯒ ꯃꯩꯅ ꯄꯨꯡꯀꯥ ꯀꯥꯅ ꯆꯥꯛꯊꯦꯛꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡꯅ ꯁꯧ ꯁꯥꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡ ꯃꯄꯥꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯁꯟ ꯁꯥꯔꯒ ꯅꯠꯇ꯭ꯔꯒꯅ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤꯒꯨꯝꯅ ꯄꯥꯛꯊꯔꯒ ꯅꯠꯇ꯭ꯔꯒꯅ ꯌꯣꯡꯒꯨꯝꯅ ꯀꯨꯜꯂꯒ ꯃꯦꯟꯖꯣꯔꯕꯨ ꯍꯥꯠꯅꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯦꯟꯖꯣꯔ ꯏꯄꯥ ꯄꯥꯈꯠꯇꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯇꯞꯅ ꯍꯟꯗꯨꯅ ꯆꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯀꯔꯤꯅꯣ ꯑꯃ ꯃꯈꯨꯠꯇ ꯏꯪꯒꯤꯠ ꯇꯧꯔꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯗꯒꯤꯗꯤ ꯈꯪꯍꯧꯗꯦ꯫ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯃꯦꯟꯖꯣꯔꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯏ ꯑꯃꯨꯛꯇꯗ ꯄꯨꯟꯅ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯦꯟꯖꯣꯔꯒꯤ ꯃꯁꯥꯗꯒꯤ ꯂꯪꯂꯕ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯨꯗꯣꯔꯛꯂꯤꯕ ꯁꯥꯍꯨꯝ ꯑꯗꯨꯅ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯄꯨꯝꯅꯃꯛ ꯆꯦꯟꯊꯣꯛꯇꯨꯅ ꯐꯅꯌꯥꯝ ꯁꯥꯡꯅ ꯆꯦꯟꯗꯨꯅ ꯄꯥꯏꯗꯨꯅ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯆꯟꯗꯨꯗꯤ ꯀꯔꯤꯃꯠꯇ ꯃꯆꯤ ꯂꯦꯡꯉꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯟꯖꯣꯔ ꯃꯍꯥꯛꯀꯤ ꯁꯥꯐꯨ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯣꯛꯂꯛꯈꯤꯕ ꯁꯥꯐꯨ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯂꯨꯔꯒ ꯇꯞꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯦ ꯇꯁꯦꯡꯅꯃꯛꯀꯤ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯋꯥꯠꯇ꯭ꯔꯕ ꯂꯧꯁꯤꯡꯗ ꯇꯥꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯦꯟꯖꯣꯔꯅ ꯈꯪꯖꯔꯤ ꯊꯧꯅꯥꯅ ꯄꯥꯝꯂꯤꯕꯁꯤ ꯉꯍꯥꯟꯗꯒꯤ ꯃꯈꯣꯏꯅ ꯈꯜꯂꯨꯕꯅ ꯆꯟꯗꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯃꯥꯏꯕ ꯅꯍꯥ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯔꯨꯕꯗꯨꯗ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯁꯤꯗꯤ ꯃꯦꯟꯖꯣꯔ ꯃꯍꯥꯛ ꯃꯁꯥꯃꯛꯇ ꯑꯣꯏꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯈꯟꯖꯕꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯕꯨ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯀꯣꯟꯊꯣꯡ ꯆꯩ ꯑꯃ ꯁꯠꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯀꯣꯟꯊꯣꯡ ꯆꯩ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯎꯪꯗꯨꯅ ꯂꯩꯔꯝꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯄꯨꯝꯅꯃꯛ ꯀꯟꯊꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯄꯨꯝꯅꯃꯛ ꯍꯥ ꯀꯥ ꯂꯥꯎꯗꯨꯅ ꯆꯦꯟꯅꯔꯕ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯑꯃꯥꯏꯕ ꯃꯦꯟꯖꯣꯔꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯪꯍꯧꯗꯅ ꯆꯟꯗꯨ ꯐꯟ ꯆꯣꯡꯈꯠꯈꯤ꯫ ꯑꯁꯨꯝꯅ ꯆꯣꯡꯈꯠꯈꯤꯕ ꯑꯗꯨꯗ ꯃꯦꯟꯖꯣꯔꯁꯨ ꯍꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯦꯡꯈꯠꯄꯗꯗꯤ ꯆꯟꯗꯨ ꯃꯊꯛꯇ ꯄꯥꯏꯕ ꯎꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯦꯟꯖꯣꯔ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯑꯊꯥꯞꯄꯗ ꯄꯣꯔꯣꯛ ꯂꯥꯎꯅ ꯆꯥꯛꯂꯤꯕ ꯌꯨꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯨꯝꯊꯪꯅꯕ ꯑꯃ ꯋꯥꯏꯁꯤꯜꯂꯛꯄꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯤꯕꯗꯨ ꯉꯁꯥꯏ ꯃꯈꯩ ꯇꯥꯔꯨꯗ꯭ꯔꯕꯁꯨ ꯃꯦꯟꯖꯣꯔ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯄꯗꯒꯤ ꯂꯥꯎꯅ ꯈꯣꯡꯅꯔꯤꯕꯗꯨ ꯇꯥꯕꯗꯒꯤ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯑꯃꯥꯏꯕ ꯃꯦꯟꯖꯣꯔ ꯂꯥꯛꯄ ꯎꯕꯗ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯃꯥꯏꯕ ꯃꯦꯟꯖꯣꯔꯗ ꯑꯣꯖꯥ ꯃꯩꯅ ꯆꯥꯛꯂꯤꯕꯁꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯟꯖꯣꯔꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯆꯟꯗꯨ ꯃꯍꯥꯛꯀꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯈꯔꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯎ ꯄꯥꯝꯕꯤ ꯈꯔ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯃꯩꯅ ꯇꯨꯝꯅ ꯉꯔꯪ ꯆꯥꯛꯂꯤꯕ ꯌꯨꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯃꯦꯟꯖꯣꯔꯁꯨ ꯃꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯊꯤꯡꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯩ ꯑꯗꯣ ꯃꯍꯥꯛꯀꯤ ꯍꯧꯅꯕꯤꯗ ꯕꯥꯔꯇꯤꯜꯗ ꯌꯥꯎꯕ ꯏꯁꯤꯡꯗ ꯁꯣꯜꯂꯒ ꯍꯩꯖꯤꯟꯕꯤꯗꯣ ꯑꯃꯨꯛ ꯇꯧꯅꯕ ꯇꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯕꯥꯔꯇꯤꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯑꯗꯣ ꯈꯨꯗꯛꯇ ꯃꯩ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯩ ꯍꯧꯔꯛꯂꯕ ꯃꯇꯨꯡꯗ ꯕꯥꯔꯇꯤꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯗꯣ ꯃꯩꯅ ꯕ꯭ꯔꯨꯡ ꯆꯥꯛꯈꯤ꯫
तौरीबा असिदा मेंजोर अमदि लेरिबा सिंगदुसु पुंगा ngakli adubu menjorna maina chakcharabasu batil adugi yauriba ising aduda lewa king singado sole asomna lewa sobadagi batil adugi manungda chakliba mai adusu tamna tamna muthakiduna haujikti pung phana putkhri aduga ising batil aduna yumki yumthak aduda saikhat padagi kariyamda torokhiri mai singdo tamna tamna muthakri adubu pharayam kuina kana khiba oibana haujikti yumado फन यामना अमांगता थोक्लबनी असुमन तौदुना हौजिक्ति अमाइब चंदुना लेवातिनुआ तौदुना पुटप्रेट ओन खरबदा अमाइब मेंजोर करी तौगदबरो हाइब खंगना मंगनक लेरी अदम लेरिंगे मतमदुदा मेंजोर महाके तुंगदा कनागुंबा मन करपदगी मेंजोरना तुंग हंदुना यिंगलुई मतमदुदा कनासु लेरमखिदी तौरिबा सिदा मेंजोर सु खंगले मफम असिदा तिमु लाइमुसिंगना किरिक किरिक इनदुना लेरे हाइबसे मरम अदुना मेंजोर मफम असिदा कुइना लेथाबदा महाकी अफब ओयरोय हाइब खनबदगी महाक मयुम लोमदो ओइना परपरप लाक्ले मतवा सुमना मेंजोरना मयुम जोंगना बाजत पलंबीदा महाकी मतुंगदा कनागुंबा अमसु शॉट अदुम इनरकले मतम अदुदा मेंजोरना अहिंगी मतमगो ओइरे थबक असिनगा मरोलमा साथीबने अइबु करमना चकदरबनने तौरिबसिबो असमना वखल खल्लगा लेरिङै मेंजोरगी हेक ममांगमक्तदा चंदू लेपलगा लेरमले मधु उबदा मेंजोरना चंदूगी मनाक्ता चंगसलगलगा चंदूदा नहाना तौरिबसि करिनो नहाकु तिमुलाइ मुसिंगदुना ngमनख्रबरा हाइदुना हंगनि ngang चंदू करिमता खुमदे मेंजोरगी ममाइदा मुन्ना यंगकली मसिदगी मेंजोर करिगुंबा बदि सोदन तोरलनि हाइब खंगबदगी खोंगलै थुना मेंजोर महाकी युम तमना चेरकले मतवा सोमरा अमाइबा मेंजोरना चेनखिबसि मयामनसु उहौरिबनि करि मरमगी चेनखिबनु हाइबदुदि कनामतना खंगौब नत्ति मतवा सोमना मेंजोर मयुम जरक्तबदा युमगी कोंथोंगदो थिंदिलमलब मतुंगदा महाक प्रप इमुंग लोमदा चेनसिलकले मतवा सुमना महान इमुंग लोमदा हेक चेनसिलकपगा मांगोरदा हेक आखरखिबगा चुरी मखादा चंदू अमदि महाकी तिमुलाइ मुसिंगदो लेपलगा लेरी मधु उबदा मेंजोरना चंदू वनसंदुना नहा हाइथोय सिंथोयरबा अमाइबा मने करिगिदबा का नहाना असम तौरिबनो अदुना याम थुना नंगना तौरिबा थबक अदु थादोकदबनी अदुना हाइरुबदा चंदूदो ममाइ लेथुखरि अदुगा थोंगा लोमदा थुना याना थोखी मसिदगी हुजिता नील खोंगलम मफम मदो इचिक चिक्खरि मेंजोर करिनो तौरिबसिबो अइना याम थादना थमलिबा अइगी छात्र अमा ओइरिबा चंदूना असिगुमलबा फिबम अमदा लैखिबा हाइबसि अइगिदि ओथोना लाइबक थिबो हाइबदो ओइबनि मरमदुना अइना हुजिक करि तोबो याबगे आहार मदा चंदूबु हाना कंदबा यारोय अदुना हाइनरिङै मेंजोरगी वाखलदा करिगुंबा लांतकनबा चिंगनबा मासुम मसुम हौरखि महाक मसा खंगदबिदा महाकना युम अदुगी दारीदगी कुमथरमलिबदो महाक मसाना ज्ञान तारकपदा कइनो अइना तौरिबसिदि हाइदुना खंजरी मदुगी मतुंग मेंजोरदो मसादुदा करिगुंबा अमना अपुनबा अमना पुबगुम महाकता मतमना कोंथोंगलोमदा थोरकले मतवा समना मेंजोरना कोंथोंगलोमदा थोरकलिबसि चंदू होइगी तिमुलाइ मुसिंग अदुना उरिबनि मसिदगी तिमुलाइ मुसिंग अदुना मेंजोरगी माइकई तमना चेनसिलकपदा खंगहौदना लंगलब मंगाल अमगी कल्लब सावम साफु अमना चेनसिललिबा तिमुलाइ मुसिंग अदो हुमदोक्तुना पाइख्रि मसिदगी मेंजोर लौताक लोमदा फरफर कुमथरई लौताक पा जौरबदा मेंजोर ही अमा तुंगुना थाउना अमदी महाकी नुपी तखेलै मखोय अनिना लेरंबा युम अदुदा लाक्ली अदुगा युम अदुगी हिथांफम ओरिबा जगा फुंगी मचेट अदुता ही अदो थौगलक्तुना हिदगी कुमथरका युम अदुगी मनुंगदा चंगनबा होनरकली युम अदो हौजिक थोंग लोंदुना लेरमली मतम मरुता मेंजोरना थोंग अदो यामना कन नमदुना हांगदुनबा होनरुबदा मनुंगदगी हाय कनानो हादुना कौरई अदुमन गौरक्पा अदुता मेंजोर वा अमता हायदबिदा यामा थुना थोंग असि हांगु कना कनानो मनुंगदा लेरिबसिबो हायदुना हायरक्पदा इंगंगना मनुंगदगी अहल ओइरबा मियो यमना
ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯟꯖꯣꯔꯅ ꯑꯍꯜ ꯑꯗꯨꯗ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯅꯈꯣꯏꯗ ꯂꯩꯔꯤꯕꯅꯣ? ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯍꯜ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ? ꯌꯨꯝ ꯑꯁꯤꯗꯤ ꯑꯩꯅ ꯂꯩꯖꯔꯒ ꯌꯨꯝ ꯑꯁꯤꯒꯤ ꯊꯥꯒꯤ ꯑꯣꯏꯕ ꯄꯩꯁꯥ ꯌꯨꯝ ꯑꯁꯤꯕꯨ ꯁꯥꯜꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯄꯤꯔꯦ ꯍꯥꯏꯔꯒ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯒ ꯏꯟꯖꯤꯟ ꯂꯣꯡꯈꯣꯟ ꯇꯧꯗꯨꯅ ꯉꯥꯐꯥ ꯆꯐꯥ ꯇꯧꯗꯨꯅ ꯖꯤꯕꯤꯀꯥ ꯄꯨꯖꯔꯤꯕꯅꯤ꯫ ꯏꯕꯨꯡꯉꯣꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯍꯤꯡ ꯑꯁꯤꯗ ꯄꯔꯞ ꯂꯥꯛꯂꯒ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ, ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯇꯥꯟꯕꯁꯤꯗꯤ ꯈꯖꯤꯛꯇꯪ ꯐꯖꯕ ꯋꯥꯠꯂꯤꯗꯅ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯃꯦꯟꯖꯣꯔ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯃꯈꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯅꯨꯄꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯃꯒ ꯂꯩꯔꯝꯂꯤꯕꯗꯨꯗ ꯃꯦꯟꯖꯣꯔꯅ ꯃꯃꯤꯠ ꯑꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯟꯖꯣꯔꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯍꯥꯏꯔꯤ, ꯏꯕꯦꯝꯃ, ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯩꯔꯝꯂꯤꯕꯅꯣ? ꯑꯍꯜ ꯑꯅꯤꯁꯤ ꯄꯨꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ, ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯣꯛꯇꯥꯛ ꯑꯁꯤꯗ ꯇꯤꯃꯨ ꯂꯩꯃꯨ ꯃꯊꯤ ꯐꯣꯡꯂꯛꯂꯒꯅꯤ, ꯑꯩꯒ ꯂꯝꯕꯥ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯁꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯊꯨꯅ ꯌꯥꯝꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯍꯧꯔꯣ꯫ ꯅꯈꯣꯏꯅ ꯆꯦꯟꯈꯤꯕ ꯃꯇꯝꯗ ꯂꯣꯛꯇꯥꯛ ꯑꯁꯤꯗ ꯇꯤꯃꯨ ꯂꯩꯃꯨ ꯁꯥꯐꯣꯡ ꯂꯩ, ꯇꯤꯃꯨ ꯂꯩꯃꯨ ꯁꯥꯐꯣꯡ ꯂꯩ, ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯣ ꯍꯥꯏꯗꯨꯅ ꯂꯥꯎꯒꯗꯕꯅꯤꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯈꯪꯍꯧꯗꯦ ꯃꯦꯟꯖꯣꯔꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯤ꯫ ꯃꯦꯟꯖꯣꯔ ꯏꯃꯨꯡꯗ ꯂꯩꯔꯕꯁꯨ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯦꯟꯖꯣꯔꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯈꯟꯅꯔꯤꯕ ꯑꯍꯜ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤ, ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯦꯟꯖꯣꯔꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯃꯠꯇ ꯊꯥꯖꯔꯝꯗꯦ꯫ ꯃꯈꯣꯏꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯇꯤꯃꯨ ꯂꯩꯃꯨꯁꯤꯡ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯤꯕꯗꯣ ꯀꯔꯤꯃꯠꯇ ꯎꯕ ꯅꯠꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯟꯖꯣꯔꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯂꯣ, ꯍꯧꯖꯤꯛ ꯃꯈꯣꯏ ꯐꯥꯎꯒꯠꯂꯛꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯑꯍꯜ ꯑꯗꯨꯅ ꯏꯕꯨꯡꯉꯣ, ꯅꯤꯁꯥ ꯈꯔ ꯆꯥꯁꯤꯜꯂꯒ ꯑꯩꯈꯣꯏꯗ ꯑꯗꯨꯝꯅ ꯀꯤꯍꯟ ꯈꯪꯍꯜꯂꯒ ꯑꯩꯈꯣꯏꯗ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯂꯤꯕꯅꯣ? ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯍꯧꯔꯣ, ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯅꯪ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯏꯁꯤꯡꯗ ꯂꯪꯊꯗꯨꯅ ꯅꯪ ꯂꯥꯛꯅꯔꯒꯅꯤ ꯍꯩ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯦꯟꯖꯣꯔꯅ ꯅꯥꯀꯟꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯁꯦꯝꯅꯅꯕ ꯑꯃꯗꯤ ꯀꯔꯤ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯊꯥꯡꯒꯣꯜ ꯑꯗꯣ ꯃꯍꯥꯛꯅ ꯇꯥꯞ ꯄꯥꯏꯈꯠꯂꯛꯏ꯫ ꯊꯥꯡꯒꯣꯜ ꯑꯁꯤ ꯃꯈꯣꯏꯒꯤ ꯍꯤꯒꯤ ꯍꯤꯔꯝ ꯑꯃꯗꯤ ꯂꯥꯡꯒꯤ ꯂꯪꯂꯝ ꯐꯥꯅꯅꯕ ꯍꯣꯠꯅꯕꯗ ꯐꯨꯝ ꯂꯦꯟꯕꯗ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯝꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯟꯖꯣꯔꯅ ꯊꯥꯡꯒꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯛꯄꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯀꯤꯗꯨꯅ ꯍꯩ ꯏꯕꯨꯡꯉꯣ, ꯑꯗꯨꯝꯅꯗꯤ ꯇꯧꯒꯅꯨ ꯀꯣ, ꯐꯖꯅ ꯍꯥꯏꯅꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯃꯦꯟꯖꯣꯔ ꯈꯪꯍꯧꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯐꯔꯪ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯑꯍꯜ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯠꯈꯤ꯫ ꯑꯗꯨꯒꯗꯤ ꯃꯦꯟꯖꯣꯔꯅ ꯇꯧꯔꯤꯕꯁꯤ ꯑꯍꯜ ꯑꯗꯨꯒꯤ ꯇꯨꯡꯂꯣꯝꯗ ꯐꯥꯎꯒꯠꯂꯛꯂꯤꯕ ꯂꯥꯏꯃꯨ ꯇꯤꯃꯨꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯆꯣꯡꯁꯤꯟꯗꯨꯅ ꯊꯥꯡꯒꯣꯜ ꯑꯗꯨꯅ ꯍꯥꯏꯗꯠꯇꯨꯅ ꯌꯥꯟꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯦꯟꯖꯣꯔꯅ ꯇꯧꯔꯤꯕꯁꯦ ꯇꯔꯪ ꯃꯥꯂꯪꯗꯅꯤ꯫ ꯃꯦꯟꯖꯣꯔꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯀꯔꯤꯃꯠꯇ ꯎꯕ ꯅꯠꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯦꯟꯖꯣꯔꯁꯤ ꯑꯉꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯗꯨꯗꯗꯤ ꯏꯈꯪ ꯈꯪꯍꯧꯗꯨꯅ ꯏꯁꯤꯡ ꯑꯗꯣ ꯏꯄꯣꯡ ꯀꯟꯅ ꯀꯥꯔꯤ꯫ ꯃꯗꯨ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯌꯥ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯄꯒꯤ ꯁꯥꯍꯨꯝ ꯀꯌా ꯐꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯟꯖꯣꯔꯅ ꯅꯈꯣꯏ ꯂꯩꯇ꯭ꯔꯕꯗꯤ ꯏꯅꯤꯡꯇꯝꯅ ꯂꯥꯟꯁꯦ ꯊꯦꯡꯅꯒꯗꯕꯅꯤ, ꯅꯈꯣꯏ ꯂꯩꯕꯁꯤꯅ ꯌꯥꯗ꯭ꯔꯦ, ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯤꯕ ꯇꯤꯃꯨ ꯂꯩꯃꯨꯁꯤꯡ ꯑꯁꯤꯅ ꯅꯈꯣꯏꯗ ꯆꯣꯡꯍꯟꯗꯨꯅ ꯅꯈꯣꯏꯒꯤ ꯅꯁꯥ ꯁꯣꯛꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯅꯈꯣꯏꯒꯤ ꯅꯁꯥꯗ ꯍꯦꯛ ꯊꯦꯡꯈꯤꯕꯒ ꯅꯈꯣꯏꯒꯤ ꯅꯁꯥ ꯑꯁꯤ ꯕꯨꯠ ꯄ꯭ꯔꯦꯠ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯈ꯭ꯔꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯏꯕꯨꯡꯉꯣ, ꯅꯪꯒꯤꯁꯤꯕꯨ ꯑꯩꯈꯣꯏꯗ ꯎꯁꯤꯠ ꯊꯧꯑꯣꯏꯗ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯅ ꯊꯛꯀꯤ ꯑꯍꯜ ꯑꯃꯅꯤ, ꯅꯪꯅ ꯑꯁꯨꯝꯅ ꯑꯩꯈꯣꯏꯗ ꯁꯥꯟꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯈꯪꯍꯧꯗꯦ ꯃꯦꯟꯖꯣꯔ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯍꯤ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯅꯣꯡꯃꯗꯣ ꯃꯊꯛꯇ ꯄꯥꯏꯈꯠꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯃꯦꯟꯖꯣꯔꯅ ꯑꯍꯜ ꯑꯃꯗꯤ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯑꯍꯜ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯅꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯄꯥꯛꯊꯧ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯄꯥꯛꯊꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯟꯖꯣꯔꯅ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯍꯤ ꯑꯗꯣ ꯐꯩꯅ ꯂꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯪꯁꯤꯜꯂꯛꯄꯗ ꯁꯥꯐꯨ ꯀꯟꯅ ꯂꯪꯁꯤꯜꯂꯛꯄꯗ ꯃꯦꯟꯖꯣꯔ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯍꯜꯁꯤꯡ ꯑꯗꯣ ꯄꯥꯟꯕꯗꯤ ꯄꯥꯜꯍꯧꯗ꯭ꯔꯤ, ꯄꯥꯛꯊꯈ꯭ꯔꯒ ꯂꯩꯕꯅꯤꯅ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗ ꯐꯨꯖꯤꯟꯕꯗꯒꯤ ꯌꯨꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯤ꯫
ꯃꯊꯛꯇ ꯄꯥꯏꯈꯠꯂꯝꯂꯒ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯍꯤ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯡꯅ ꯄꯥꯏꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯀꯤꯅꯔꯗꯨꯅ ꯍꯧꯖꯤꯛ ꯃꯦꯟꯖꯣꯔꯅ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯒꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯌꯥꯝꯅ ꯊꯨꯅ ꯍꯤꯗ ꯀꯥꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯍꯤ ꯑꯗꯣ ꯀꯪꯐꯥꯜꯂꯣꯝꯗ ꯍꯣꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯟꯖꯣꯔꯅ ꯅꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯁꯤ ꯑꯩꯅ ꯁꯤꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯃꯁꯤꯡ ꯈꯔ ꯊꯤꯔꯛꯀꯅꯤ ꯃꯁꯤꯡꯁꯤꯡ ꯑꯁꯤꯗ ꯑꯩꯅ ꯑꯁꯨꯝ ꯊꯤꯔꯛꯄꯅ ꯑꯃ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯃꯉꯥꯔꯛ ꯍꯦꯛ ꯄꯟꯈꯤꯕꯒ ꯅꯈꯣꯏ ꯀꯪꯐꯥꯜ ꯌꯧꯍꯧꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥꯕ ꯇꯥꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯦꯟꯖꯣꯔꯅ ꯃꯁꯤꯡ ꯊꯤꯕ ꯍꯧꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯦꯟꯖꯣꯔꯅ ꯃꯁꯤꯡ ꯊꯤꯈꯤꯕꯗꯒꯤꯗꯤ ꯍꯤ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯃꯐꯝ ꯑꯁꯤꯗ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤꯗ ꯇꯤꯃꯨ ꯂꯩꯃꯨ ꯁꯥꯐꯣꯡꯂꯛꯂꯤ ꯅꯈꯣꯏꯁꯨ ꯀꯤꯅꯤꯡꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯃꯗ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯍꯧꯔꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯤ ꯑꯗꯨ ꯍꯣꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯟꯖꯣꯔꯒꯤ ꯍꯦꯛ ꯃꯇꯨꯡꯗꯅ ꯆꯟꯗꯨ ꯇꯞꯅ ꯐꯥꯎꯒꯠꯂꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯃꯦꯟꯖꯣꯔ ꯅꯪꯅ ꯀꯟꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯀꯔꯤ ꯑꯃꯠꯇ ꯀꯥꯟꯅꯔꯣꯏꯅꯤ ꯍꯣꯏ ꯅꯪꯁꯨ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯁꯤꯜꯂꯨꯔꯕꯅꯤꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯃꯦꯟꯖꯣꯔ ꯃꯃꯥꯏ ꯂꯩꯊꯣꯛꯄꯗꯗꯤ ꯆꯟꯗꯨꯗꯣ ꯀꯔꯤꯅꯣ ꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯆꯣꯡꯊꯈꯤ ꯆꯟꯗꯨꯅ ꯍꯦꯛ ꯆꯣꯡꯊꯈꯤꯕꯒꯤꯗꯤ ꯂꯩꯔꯝꯂꯤꯕ ꯇꯤꯃꯨ ꯂꯩꯃꯨꯁꯤꯡ ꯑꯗꯣ ꯏꯁꯤꯡꯗ ꯆꯕꯨꯛ ꯂꯣꯏꯅꯃꯛ ꯆꯣꯡꯊꯈꯤ ꯑꯗꯨꯒ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗ ꯉꯪꯗꯨꯅ ꯆꯠꯈꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯃꯦꯟꯖꯣꯔ ꯏꯉꯛꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯁꯛꯇꯝ ꯍꯦꯛ ꯎꯕꯒ ꯆꯦꯟꯈ꯭ꯔꯤꯕꯁꯤꯅ ꯑꯗꯨꯒ ꯆꯟꯗꯨ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯃꯆꯥ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯀꯟꯒꯗꯧꯔꯤꯕꯅꯣ ꯐꯩ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩ ꯑꯇꯣꯞꯄ ꯑꯃꯥꯏꯕꯁꯤꯡꯒ ꯇꯥꯟꯅꯒꯗ꯭ꯔꯥ ꯑꯗꯨꯒ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯂꯩꯔꯝꯂꯤꯕ ꯑꯁꯨꯝꯅ ꯃꯦꯟꯖꯣꯔ ꯃꯁꯥ ꯈꯪꯖꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕꯁꯤꯗ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯈꯜꯂꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯑꯃꯨꯛ ꯇꯧꯔꯛꯂꯤ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯔꯞ ꯆꯪꯈ꯭ꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯖꯒꯥ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯇꯧꯊꯣꯛꯂꯤ ꯑꯁꯨꯝꯅ ꯇꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯒꯤ ꯖꯒꯥ ꯑꯗꯨꯒꯤ ꯐꯨꯝ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯨꯠ ꯊꯤꯡꯖꯤꯟꯈꯤꯗꯨꯅ ꯂꯪꯂꯕ ꯊꯥꯡꯁꯥꯡ ꯑꯃ ꯁꯠꯀꯠꯂꯛꯂꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯑꯃꯥꯏꯕ ꯃꯦꯟꯖꯣꯔꯅ ꯍꯥꯏꯔꯤ ꯐꯩ ꯈꯪꯒꯅꯤ ꯇꯤꯃꯨ ꯑꯣꯏꯁꯅꯨ ꯂꯥꯏꯃꯨ ꯑꯣꯏꯁꯅꯨ ꯈꯣꯏꯌꯨꯝ ꯑꯣꯏꯁꯅꯨ ꯉꯁꯤꯗꯤ ꯑꯃꯠꯇ ꯂꯦꯝꯃ ꯊꯥꯔꯔꯣꯏ ꯅꯣꯡꯊꯥꯡ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯑꯩꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯥꯗꯣꯛꯂꯒꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯤꯟꯖꯦꯠꯂꯤꯕ ꯂꯥꯌꯦꯠꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯁꯨ ꯑꯩꯅ ꯂꯣꯏꯅꯃꯛ ꯐꯍꯜꯂꯒꯅꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯇꯤꯃꯨ ꯂꯩꯃꯨ ꯃꯈꯣꯏꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯌꯥꯕ꯭ꯔꯥ ꯊꯧꯅꯥꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯤ ꯑꯁꯣꯝꯗ ꯂꯥꯎꯔꯒ ꯃꯦꯟꯖꯣꯔ ꯏꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯄꯔꯞ ꯀꯨꯝꯊꯈꯤꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯑꯗꯨꯗ ꯊꯨꯅ ꯌꯥꯡꯅ ꯊꯝꯕꯥꯜ ꯃꯌꯥꯝ ꯑꯃ ꯍꯧꯔꯤꯕ ꯂꯣꯛꯇꯥꯛꯀꯤ ꯀꯅꯥꯁꯨ ꯆꯪꯕ ꯉꯝꯗ꯭ꯔꯕ ꯃꯐꯝ ꯑꯗꯣꯝꯗ ꯊꯨꯅ ꯌꯥꯡꯅ ꯆꯦꯜꯂꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯉꯁꯥꯏ ꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕ ꯈꯨꯟꯖꯥ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯌꯨꯝꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯣꯏꯁꯤꯟ ꯈꯣꯠꯆꯤꯟꯕ ꯇꯥꯁꯟꯕ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯣꯛꯇꯥꯛ ꯄꯥꯠꯂꯣꯝꯗ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯕꯒꯤ ꯑꯃꯗꯤ ꯂꯥꯎꯕꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯏꯁꯤꯡꯒꯤ ꯑꯀꯟꯕ ꯁꯥꯎꯍꯨꯝꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯏꯔꯥꯎꯈꯣꯜ ꯏꯄꯣꯝꯅꯆꯤꯡꯕ ꯀꯌꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯔꯅ ꯂꯣꯛꯇꯥꯛ ꯂꯣꯝꯗ ꯌꯦꯡꯕ ꯂꯥꯛꯂꯤ ꯑꯗꯨꯒꯗꯤ ꯇꯧꯔꯤꯕꯁꯤꯗꯤ ꯂꯣꯛꯇꯥꯛꯀꯤ ꯏꯁꯤꯡ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯏꯄꯣꯝ ꯀꯥꯈ꯭ꯔꯦ ꯑꯗꯨꯒ ꯑꯊꯥꯞꯄꯗ ꯑꯃꯨꯛ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯩꯉꯥꯜ ꯑꯃ ꯍꯥꯏꯕꯗꯤ ꯅꯣꯡꯊꯥꯡ ꯀꯨꯞꯄꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛ ꯈꯪꯉꯥꯟ ꯉꯥꯜꯂꯤꯕꯗꯣ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅꯁꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯑꯥꯗ ꯂꯩꯔꯤꯕ ꯂꯣꯛꯇꯥꯛꯀꯤ ꯃꯌꯥꯏ ꯑꯁꯤꯗꯕꯨ ꯅꯣꯡꯊꯥꯡ ꯀꯨꯞꯂꯤꯕꯁꯤꯕꯨ ꯀꯔꯤꯅോ ꯑꯁꯣꯝꯗ ꯌꯦꯡꯅꯔꯤꯉꯩ ꯈꯪꯍꯧꯗꯦ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡ ꯑꯗꯨꯗꯒꯤ ꯏꯔꯩꯒꯨꯝꯕ ꯑꯃ ꯆꯒꯨꯞ ꯌꯥꯝꯅ ꯀꯟꯅ ꯍꯧꯖꯤꯛ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏꯔꯩ ꯃꯊꯪ ꯊꯣꯔꯛꯂꯤ ꯏꯔꯩꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯍꯦꯛ ꯇꯣꯔꯕꯥꯟꯁꯤꯡ ꯑꯁꯤꯗ ꯏꯔꯩ ꯃꯌꯥꯝ ꯑꯃ ꯎꯪꯂꯤꯕꯁꯤꯕꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯏꯔꯩ ꯎꯪꯂꯤꯕꯁꯤꯡ ꯑꯗꯣ ꯄꯨꯝꯅꯃꯛ ꯐꯈ꯭ꯔꯤ ꯑꯗꯨꯒꯗꯤ ꯏꯒꯤ ꯏꯐꯨꯠꯀꯨꯝꯅ ꯏꯄꯣꯝ ꯕꯪ ꯀꯥꯔꯛꯂꯤ ꯑꯗꯨꯝꯅ ꯉꯁꯥꯏ ꯃꯈꯩ ꯏꯔꯩ ꯎꯪꯂꯝꯂꯒ ꯏꯄꯣꯝ ꯀꯥꯕꯒꯤ ꯃꯑꯣꯡꯗ ꯏꯁꯤꯡꯁꯤꯡ ꯑꯗꯨꯅ ꯉꯥꯡꯂꯤ ꯇꯧꯗꯨꯅ ꯏꯄꯣꯝ ꯀꯥꯔꯛꯄꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯀꯤꯅꯕꯅ ꯂꯣꯏꯔꯤ ꯑꯁꯨꯝꯅ ꯀꯤꯗꯨꯅ ꯂꯩꯔꯤꯉꯩ ꯂꯩꯃꯥꯏ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯖ꯭ꯋꯥꯔ ꯍꯥꯕꯒꯨꯝ ꯇꯛ ꯅꯤꯛꯈꯤ ꯖ꯭ꯋꯥꯔ ꯍꯥꯕꯒꯨꯝ ꯅꯤꯛꯂꯝꯂꯕ ꯃꯇꯨꯡꯗ
ꯈꯪꯍꯧꯗꯅ ꯏꯔꯩ ꯑꯣꯏꯅ ꯎꯪꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯏꯄꯣꯝ ꯕꯨꯡ ꯕꯨꯡ ꯀꯥꯔꯤꯕ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯑꯗꯨꯗꯒꯤ ꯏꯔꯩꯁꯤꯡ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯇꯤꯃꯨ ꯂꯩꯃꯨꯁꯤꯡ ꯐꯨꯠ ꯐꯨꯠ ꯍꯧꯒꯠꯂꯛꯇꯨꯅ ꯍꯧꯖꯤꯛ ꯂꯣꯛꯇꯥꯛꯀꯤ ꯇꯣꯔꯕꯥꯟꯗ ꯂꯩꯔꯤꯕ ꯃꯦꯟꯖꯣꯔ ꯑꯃꯗꯤ ꯈꯨꯌꯨꯝ ꯂꯥꯏꯁꯤꯡꯒ ꯃꯨꯛꯅꯔꯤꯕ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯐꯤꯠ ꯐꯤꯠ ꯂꯪꯕ ꯃꯩꯉꯥꯜ ꯑꯗꯣ ꯌꯦꯡꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯇꯤꯃꯨ ꯂꯩꯃꯨꯁꯤꯡ ꯑꯗꯣ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 12 ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫